Lamdam asida thokliba irang asigi matangda Manipur Lengaki Home Minister na luchingba MLA sing yawba high level committee amaga wari sanasi haina tharakhiba cherolgi matangda Cocomi na chatminariba loop singa kupna khanaduna Lengakta paukhum pinaba hotnaragani amadi hayeng April 15 da Meeyamga loinana Cocomi na changsingadariba Lengakta Meeyamgi Wahang Khongchat asida lamdam asigi Meeyam na Saruk Yabiyu haina Coordinating Committee on Manipur Integrity Cocomi na appeal taurakli ngasilam fielda laiba Cocomi gi office sa pangthokpa paugi mifam amada convener YK Dhiren hai irang haurakpadagi hongna Meeyamna khangnariba proxy army singna sophisticated weapon paiduna Meeyam hatlakpa asida State Security Force amadi Central Security Force na karigumba thabak amata lokhatkide maramaduna aroibo oina Manipur Lengakta Cocomi ga loinana Meeyamgi oiba Wahang hangnana ba sem sadun lakpani hayeng April 15 nungthilpung amada changsingadawriba Lengakta Meeyamgi Wahang Khongchat asida tongan mafam singdagi lengak pairiba singda Changduna memorandum pisinminasi Cocomi ga loinana changsingadawriba Wahang Khongchat asida point charuk yawa Wahang sing lengakta pisingani point sing aduda Manipur lengakna Central lengakna Manipur gi yelhomi sing muthatnaba chathariba proxy warasi thongna leinan lefanaba takshinba ngamlaroidra Manipur lengakna Manipur dagi kuki narco terrorism asi muthatlaroidra Manipur lengakna tronglawbida angang hatpa amasung TM kasomda tangkul ani hatpa terrorist sing phaduna wayal chatharaga Meeyamda justice phanghallaroidra Manipur lengakna tronglawbida CRPF na michamahum hatkhiba adugi judicial inquiry tawraga maralaiba CRPF personnel singi mathakta action laukhatlaroidra Manipur lengakna IDP sing akaktumba batamgi manungda mayumda hanjilhannaba thabak laukhatlaroidra Manipur lengakna su abrogate tawraroidra haiba wahang sing asi Manipur lengakta pisinba chatkadawribani Meeyamna Saruk Yabiyu haina su fongdokhi ngasi faubada lengakna sapsaba pidep ama loroktabsina maram orkanda lagiba hayeng April gi tang kumanga sida Manipur Meeyamna lengakta Meeyamgi Wahang Khongchat haiba democratic oiba Khongchat ama pangthok jagani hairiba Khongchat asida ikoina demand taruk Wahang taruk Manipur lengakna India government Manipur gi yelhongi sing muthatnaba chathariba proxy warasi thauna leina lephanba taksinba ngamlaroidra Manipur lengakna Manipur dagi kuki narco terrorist sing muthatlaroidra haiba wafam ama Manipur lengakna tronglawbida angang hatpa amasung TM kasomda tangkul misam ani hatpa terrorist sing phaduna while satharaga Meeyamda justice phangalaroidra Manipur lengakna tronglawbida CRPF na misam maum hatkiba adu judicial inquiry tawraga mari leinaba CRPF personnel singi mathakta action lokhatlaroidra wahang Manipur lengakna IDP sing akaknaba matamgi manungda mayumda hanjilhannaba thabak laukhatlaroidra Manipur lengakna su abrogate tawraroidra wahang sing si yawba memorandum ama lengakta pisingani